ꯃꯤꯔꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ Redmi 9 ꯍꯥꯏꯔꯤꯕ ꯌꯥꯝꯅꯃꯛ ꯕꯖꯦꯠ ꯂꯦꯚꯦꯜꯗ ꯂꯩꯕ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯣꯟ ꯑꯃꯈꯛꯀꯤ ꯑꯟꯕꯣꯛꯁꯤꯡ ꯑꯃꯁꯨꯡ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ngasi video si matang asida hauserege ngasi gi unboxing tawgodoriba phone asi Redmi 9 hairiba phone asi yamna mafaba budget level da leiba dugumba lupa 9,500 gi manung da leiba phone amani offer gi matam da masi lupa 9,900 makhai gi range ta phangba dugba afaba phone amani hairiba phone asi box asi hangdok charaga manung da kari kari problem sing yawriba ge habidu mayam punna yengminasi box asi hangdok tinga gi mangoina na hairiba phone asi 4GB RAM gi phone ni amadi 5000 mAh ki battery yawi haibna chingba mamang thangba sarukta uba phongbigani amadi hairiba box asi gi maning thangba sarukta phone asi gi maru oiba basic features khara MediaTek Helio G35 5000 mAh ki battery 13+2 megapixel ki camera amadi dot not display na chingbagi yauri loinana fingerprint amadi atop features kaya su hairiba box asigi maning thangba sarukta uwa hangbigani asi hangdoga phone asigi manungda box asida yauriba polam sing adu yengminasi amadi hairiba phone asi budget ta afaba phone amani hairiba asi taseng na oibra amadi phone asigi build quality asi matau kram tawbage haibadu mayam punna hairiba box asi hangdoga yengminarasi asi hangdolaga mayam punna manungda kai polam sing yawbage haibadu su yengminarasi box asigi manungda ahanbada leiba asi phone asimakni hairiba phone asi nghatang matai da thamjaraga manungda kari kari polam sing yauribage haibadu yeminasi mathangda hairiba box asigi manungda sim ejector pin amadi documentation khara yauri hairiba asi phone asigi user manual guide haibitare asigi box asi jo nakanda thamjarage loinana mathangda yauriba si phone asibu charge tawnabagi damakta micro USB cable ni hairiba si micro USB cable ni loinana 10 watt ki charger su yauri hairiba phone asibu charge tawnabagi damakta 10 watt ki charger su piri asi mayam puna hangdoklaga matau kram tawbagi haibadu yeminarsi box asidi yauriba polam sing asi nghaktang matai da thamjarage loinana hairiba phone asi matau sum tawraga mathakta screen protector plastic ama loinana hapaga lai haiba plastic asi adum hapaga sinabadi yaroi adomna haiba display asi protect toninglagadi tempered glass na chingba na tagna protected screen guard na chingba sinadragadi haiba phone asi adum sinaba matamda khara adum scratch lak na chingba thengnagani maning thangba sarukta phone asigi camera gi layout laire asida piribasi mathak thangba ani asi khaktani asengba camera aduga makhagi asina flashlight ni amadi hariba makthangi asina design gi namakta hapchan mani phone asida yauriba si dual camera ani khatani aina hojik paijariba phone asi Redmi 9 hariba phone aduni hariba phone asi budget range ta lupa 10,000 gi makha leiba yamna mak faba adungba phone amani adomna adongi yumda leiba ahalaman singi damakta natragana adomna lupa 10,000 gi budget gi manungda leiba afaba phone ama leinabagi damakta yengbiramba oiragadi hariba phone asi singsoi soidana leiba yaba afaba phone amani sigi in hand feel asi khutna paiba matamda grip asi yamna nuai maningda leiba saruk asi texture akoi paiba matamda khara rough oibagi type ta akoi kanom tawi fingerprint attract oidana bagi damakta hapa dugumba polamni mathak thangba sarukta 3.5 mm jack yauri loinana side ta sim tray leire left hand side ta right hand side ta power button amasung volume rock up and down gi rocker sing leire aduga makha thangba sarukta speaker grill amadi USB gi aduga port loinana microphone gi grill leire hariba phone asi yengwa matamda hujik fawgi oinadi yamna mak fajaba phone ama oiri phone asiga loinana laiba polam sing adu mayam gi mangda hojik ubiribasini ahanbada maru oina haiba phone asi
loinana sibu charge toknabagidamagta charging adapter loinana phone asibu charge toknabagidamagta USB cable amadi hairiba box macha asigi manungda user manual guide amadi sim ejector pin hairiba polam sing asi phone asigi box asigi manungda lakpa adumba box content sing aduni asi yamna in depth review natragana yamna fajana hairiba phone asigi matangda di haijararoige asigi matangda ka hena adomna karigumba manung hutna khangning balai su Instagram da follow tawraga question sing hungbir o loinana hairiba phone asigi matangda review pambiraga su tungda khangan biro masigi oinadi ihana hana unboxing amasung hairiba phone asigi in hand feel gi matangda mayamda takchabani phone asi lupa lising taragi manungda leiba yaba afaba phone sigi manungda amani adom gi yumda leiba ahlaman sing natragana adomna lupa lising taragi manungda leiba rafaba phone ama ingbirambo oirage Redmi 9 hairiba phone asi leiba yaba lupa lising taragi manungda leiba phone amani ngasigi oinadi unboxing amasung first impression gi video asi matang asida loisinjari adomna karigumba phone asigi matangda hena khangminingba lairagasu ngasigi video gi comment section da sungsoi soidana ibiramu hairiba wangsing adugi pakhumsu sungsoi soidan pijarke ngasigi andi matang sida losinjari video asibu yengbiriba mayamna video asibu like tawsinbiramu channel asibu subscribe tawjiba oiragadi channel asibu su subscribe tawba amadi notification bell da nambiba awbiganu